ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯇꯣꯝꯕꯅ ꯃꯥꯒꯤ ꯐꯥꯝꯗꯨ ꯀꯨꯏꯔꯦ ꯌꯦꯡꯁꯤꯟꯗꯕ ꯍꯥꯏꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯐꯥꯝꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯐꯠꯇ ꯍꯥꯎꯗꯤ ꯅꯥꯄꯤ ꯁꯤꯡꯅꯥ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟ ꯈꯣꯝꯖꯤꯜꯂꯦ꯫ ꯂꯩꯕꯥꯛ ꯇꯧꯈꯥꯏꯗꯨꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯊꯥꯅꯕ ꯁꯨꯝ ꯇꯧꯔꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯊꯥꯁꯤꯒꯤ ꯑꯃꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯝꯕꯤ ꯑꯗꯨꯗ ꯄꯔꯞ ꯄꯔꯞ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯌꯨꯝ ꯆꯠꯅ ꯆꯠꯄ ꯂꯝꯕꯤ ꯑꯗꯨꯗ ꯍꯅꯨꯕ ꯑꯃ ꯂꯥꯞꯅ ꯎꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯇꯣꯝꯕꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯇꯣꯝꯕ, ꯅꯪꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯑꯃꯨꯛꯇ ꯀꯣꯛꯍꯜꯂꯨ꯫ ꯅꯪꯒꯤ ꯅꯃꯪ ꯅꯍꯥꯗ ꯇꯥꯏꯕꯪꯗ ꯑꯩꯅ ꯅꯉꯣꯟꯗ ꯈꯪꯅꯕ ꯀꯌꯥꯔꯛ ꯇꯧꯔꯕꯁꯨ ꯅꯪꯅ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯇꯣꯝꯕ, ꯅꯄꯨ ꯌꯥꯝꯅ ꯋꯥꯔꯦ꯫ ꯅꯄꯨꯒꯤ ꯑꯋꯥꯕꯁꯤ ꯑꯃꯨꯛꯇ ꯀꯣꯛꯍꯜꯂꯨ" ꯍꯥꯏꯔꯒ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯇꯣꯝꯕ ꯒ꯭ꯌꯥꯟ ꯃꯥꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯦꯞꯂꯤꯉꯩꯗ ꯃꯃꯥꯟꯅꯕ ꯑꯃꯅ, "ꯇꯣꯝꯕ, ꯅꯪꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯔꯛꯄꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯔꯤꯝꯇ ꯈꯨꯝꯃꯝꯗꯅ ꯃꯌꯨꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯂꯒ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯣꯝꯕ ꯉꯁꯥꯏꯒꯤꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯆꯥꯛ ꯆꯥꯕ ꯌꯥꯔꯝꯗꯦ꯫ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯐꯝꯂꯝꯃꯤ꯫ ꯃꯦꯝꯆꯥꯗꯨ ꯀꯣꯜ ꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ "ꯀꯔꯤꯒꯤꯅꯣ ꯉꯁꯥꯏꯗꯤ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯗ꯭ꯔꯦ?" ꯍꯪꯂꯝꯃꯤ꯫ ꯇꯣꯝꯕꯅ ꯉꯁꯥꯏꯒꯤ ꯋꯥꯔꯤꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯦꯝꯆꯥꯅ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯂꯥꯏ ꯇꯣꯡꯏ ꯍꯥꯏꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯂꯨꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯃꯕꯥꯅꯤ ꯆꯠꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯇꯣꯝꯕ, ꯅꯪꯒꯤ ꯅꯄꯨ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯂꯥꯏ ꯌꯥꯝꯅ ꯊꯥꯖꯗꯦ꯫ ꯑꯗꯨꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯂꯥꯏꯔꯦꯝꯂꯦꯟꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯃꯤꯔꯝꯂꯦꯟꯗꯁꯨ ꯂꯩꯕ ꯌꯥꯗꯗꯅ ꯅꯈꯣꯏꯒꯤ ꯁꯥꯏꯖꯤꯟ ꯁꯌꯥꯗ ꯇꯥꯡꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯅ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯅꯈꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯤꯕꯗꯨꯅꯤ꯫ ꯑꯗꯨꯅ ꯆꯍꯤ ꯑꯃ ꯅꯈꯣꯏꯅ ꯃꯥꯒꯤꯗꯃꯛ ꯅꯈꯣꯏꯅ ꯊꯥꯖꯕ ꯂꯥꯏꯗ ꯈꯨꯔꯨꯝꯕꯤꯌꯨ꯫ ꯃꯥꯒꯤꯗꯃꯛꯇ ꯑꯁꯣꯜ ꯑꯅꯥ ꯑꯌꯦꯛ, ꯂꯥꯏꯔꯕ ꯃꯤꯁꯤꯡꯗ ꯑꯆꯥ ꯑꯊꯛ, ꯐꯤꯔꯣꯜ ꯌꯦꯟꯊꯣꯛꯎ꯫ ꯍꯞꯇꯥ ꯑꯃꯒꯤ ꯅꯣꯡꯃ ꯏꯁꯤꯡꯗ ꯆꯦꯡ ꯊꯣꯏꯗꯤꯡ ꯀꯠꯊꯣꯛꯎ꯫ ꯅꯈꯣꯏꯅ ꯃꯥꯒꯤꯗꯃꯛ ꯂꯥꯏꯗ ꯈꯨꯔꯨꯝꯕ ꯌꯥꯕ ꯈꯨꯔꯨꯝꯕꯤꯌꯨ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤ ꯊꯋꯥꯏꯅ ꯂꯥꯏꯔꯦꯝꯂꯦꯟꯗ ꯇꯤꯟꯈ꯭ꯔꯒꯅꯤ." ꯆꯍꯤ ꯑꯃ ꯆꯨꯞꯅ ꯇꯣꯝꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯄꯨꯒꯤꯗꯃꯛ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯨ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯆꯍꯤ ꯑꯃ ꯐꯥꯕꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯪꯂꯥꯟ ꯑꯃꯗ ꯇꯣꯝꯕꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯇꯣꯝꯕ, ꯅꯄꯨꯗꯤ ꯉꯁꯤꯗꯤ ꯂꯥꯏꯔꯦꯝꯂꯦꯟꯗ ꯇꯤꯟꯕ ꯉꯝꯂꯦ꯫ ꯏꯁꯨꯅ ꯅꯄꯨꯒꯤꯗꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯕꯤꯔꯛꯄꯅ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯋꯥꯠꯇ ꯄꯥꯗꯕ ꯑꯣꯏꯌꯨ" ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕ ꯃꯇꯥꯡꯗꯨꯗ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯄꯥ ꯃꯄꯨ ꯑꯣꯏꯕꯁꯤꯡꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯃꯆꯥ ꯃꯁꯨ ꯑꯣꯏꯕ ꯑꯩꯈꯣꯏꯅ
ꯐꯅꯕ ꯌꯥꯏꯐꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ꯫